Lol gi numit thoram pangthokre Synthetic hormone sijinaduna Manipurda ahanba oina nunga macha puthokpa ngamle amadi Manipur ki Governor Ajay Kumar Bhala na Churachandpurda chatuna sahut thorang amasung ngaksen gi thibam yeksinkhre khurumjari ISTV pawmieng tabiriba simutaram nokchari hauji paw sandokna pijari Wakhalol manaba apunba wama kanglipakna kuntra marirak suba Manipuri lol maitai lona India gi nipan suba serul da chankibagi ningsing thoram Manipur Press Club ki loktak hall da pangthokre thoram aduda bosheng chairman Akhamjoy Kumar wama gi president Moirang Them Naukhamba mitei wama gi poktak loi namoijam tomba wama gi poktak loi Dr Waikhom Romesh member secretary LSDB Herikon gi president Yumkhaibam Surjit Kumar Khuman, All Manipur Recognized Private School Welfare Association, Manipur ki President Laishram Joy Khuman, Westdev ki President R.K. Tharakshana amasung AMSGO ki General Secretary Saugrakpam Sumatina Maru Oiba President Member Sing Oina Saruk Yakibaga Loinana, Miye Kyasu Saruk Yakhe. Thoramadu Manungchanna, Wail Kati Paukse ki Editor Hemanta Kumar Ningombada, Akhanaba Ikai Khumnabagi Khudol Tamduna, Ikai Khumnabot Kibaga Loinana, Saireng Saidinaba Amasupang Toke. Thoramadu ki Manungchanna Wail Kati ki Editor Hemanta Kumar Ningombana, Resource Person Oina Wangang Ke. Thoramadu ga mari leinana wama kanglipa ki President Moirang Them Naukhamba maitaina Manipuri lol si nipan suba schedule da chanbatan natana classical language da chanba yaraba lol amani adu mari leinaba department na matam chana thabak pakhat hodabadagi classic language da chankhidaba oigani lol si classical language da chanhalduna tungda hawrakliba mirol da masi kanaba adu phanghaunaba honamina si phongdokhe Department na thabak tawda sothal diba amadi puning chengbo aloba amadi mien sana thwa ya war sudai ni habse miyam khani budana wamana hajari madidi asibu lol se dipa silo sinda sandana tana ungi miron mosinga sigi miron na odi hobalai ba mahiro singna bagi classical language san bugi masina sanata maliam da asar imal lol asibu asak tab da so khida phangbo lena akoi tungi program ama yarpada mahiro singda tung sabak mayam tabo mudu gi damukta mono ina khajarga singo wamana bagi singo thoram se bagi Pasal sebelum saya jadi pemerintah kami pangkat pasal baru ada luar itu bagi orang tanggal kelas ke lima desan bagi batik saya betul adu di mieng ke baru ada dia baru ke thoram pangkat AIYF, AISF, AMNM, PWA, IPTA, Amadi, ISCUF, Manipur na Sinduna Kuntramariak Suba Manipur Language Day Celebration ngasi iraw round the pangtukre. Ramadu the Progressive Writers Association, Manipur ke Advisor and Iboyaima, CPI Manipur State ke Hanage Secretary L. Thoiren, AIYF National Council ke Hanage President L. Sotin Kumar, AISF Manipur State ke Hanage President R.K. Amushnana, Athoiba Mithunglen Sing Oike. Thoramadu da Manipur ge tongan mafam dagi lakpa miyoy kayana saruk yakhe L. Sotin Kumar na Manipur gi lol na Nepal suba settle da chanba chai kuntra mari mapung phare chai kuntra mari suraba phawba Manipur lonbu classical language ohendaba haibasi Manipur lengak na thausa dabadagi classical language da chanba ngamdabani ina khulaba Manipur lonbu ngasi phawba Manipur lengak ki office singda loan asi mapung phana chatnadre maramaduna lol asi Manipur lengak ki office singda athuba matamda official language oina chana hangadabani Manipur lol da lonjan mayam yokshilakpana lol asi sitharaknaba maram am oire athuba matamda Manipur lengaki linguistic department na mieng changduna Manipur lon da lonjan yaudana ba honagadabani lengak na athuba matamda Manipur lol asi classical language ohena na ba honagadabani haike tongan ba por puthore lo kaya ama to kaya linguistic department kedole linguistic department kedole ekhoi iram da poche ano bo thoktar ga suma padagi ano por puthore myam se ekhoi Manipuri lon mami thok thon bibi adro hindi de haridina television दूरदर्शन हरिएबा सुमायना करी रो मायाम तो सिंग से बेटे रोना थोक ममिंग मैम से सिसलरसी हाइजना हाइवे यादबरा हबा अदर खोइ लोन सि मियाम मिरमगी लोन सम मिक्स ऑप्शन गिदरा खोइ लोन से खोइ मनिंग हर सटका दो सटली है CI Bisnupur gi Manipuri Department amadi Internal Quality Assurance Cell na senduna Manipuri Language Day thoram pangthokre Thoramaduga mari leinana college adugi Manipuri Department ta head OIDB Dr. CS Kiran Balana lol na miyoi bakhunagi pothokni wahai na hakchangni wahan thokna pukningni punsina
साहित्यगी हौरकफमनी साहित्यना लोइबा खंबा नायरोइदबा इसिंगी इफुट कुंबनी अंगनबा मतंगी पुवारी अमदी खुदई लाइरिक सिंगदा ताकलंबगी मतुंग इना मियोइबा फुरुप कांगुप सिंगना खुंदा लैतारंबा सिंगी अपामबगी ओइना ngangnaba loldi maite lol khaktan oike baramasina khongjang kaya mayokna khraba tungda manipuri lolgi laibak lepkhibani english singamaga chamapal yankai humdoi dagi manipuri lol chawkhatpaga loinana nepal suba serulda chalannaba khongjang horake english singama chamapal humpuma panda manipurgi delegation kaya delhi da thaduna manipuri lol nepal suba serulda chalannaba memorandum bisinke खुनाई पुंसी मसक ताकपदा लोलना अचौब थौदांग लौरी इमारोल मांगहिगद्रा हाइबगी ममी तारकपा कलौननबा ngasiगी थौरमसी पांगथोकपनी इमारोल चाखुत हननबा अचौब थौदांग लौमिनरसे हाइखे अयुबुंदंग सिसनरिबा वहाई इसागी लेजरिबा लोलबु अनौबा मतंगी एजुकेशन की सैथेंगना अनौबा कल्चरना योसनगिगद्रा हाइबगी मतागुम तौरकपसिदा अखोइगी थमोइदा सिंगरकपगुम मसक उहल्ले तंजासिदनी नसीमक मालेंगी अमदी भारत की अतोप जाति सिंगी ममांगदा अकोई मणिपुरी जाति नी हाइन तक ताकदोलबसे कॉलेज अदुगी जूलॉजी डिपार्टमेंट के एसोसिएट प्रोफेसर एम शरद कुमार ना मखाताना इसागी लोन इसागी सनबी हौरकफम अखोइना कैदौनुंगदा काउफम थोकते मनपुर स्टेट अमा ओइना होनबदा चही कया चंगना मतम अदुगी अहल सिंगना होनबिरमे अखोइना अखोइगी इमालोलबु साउखटनबा अमदी मालेमदा सक्ताकनबा होनबदा अखोइ खुदिंगमकी थौदांग लई हाइरदुना मालेमगी चाखुलबा लेबाक कयाना फुरुक मचा मचा कयाबु योसिनखिबगुम अखोइगी मणिपुरी लोल असिबुसु तपना तपना मांगखिनबा होनरक्लिबसदगी अखोइ अमता ओइना कनिंगनबगी तंगाई फदबा लाकपना ngasi language day na lakpada अखोइ इसा इसागी इमालोलबु कन्नबा पुन्ना होनमिनरसे हाइखे अकोई जनरेशन घर में रहता है कोई बहुत कुछ किया करोगा वो अमने अदुना we recall अकोई की nomination को कोई recognition तो हुआ है अकोई की ले होली में जनरेशन प्रेमा की तमोजा याम दरकार कोई मरम दी नोई यूपी के चलो नोई इंग्लिश नाम का नाम तो तालो हिंदी नो कोई तो बन नाना का तो नोई कुंडी रखने नंगे लम आदमी लमा नोई ताकत करे अकोइना मरुए न ngasi team sigi मरुए बदे अकोइ की मारबोंद यारबो मके नाम ना होदा बा इंग्लिश या थेला का नाम बगे डिजाइन ने मिगी मतम तम कोइ अफबदि तम मफम जाबदा अदु यारबो के युमद लेबो मतम गदि यारबो मखे अकोइ की मारबोंद सिजिना से थौरमदुदा कॉलेज अदुगी इकोनॉमिक्स डिपार्टमेंट ता हेड ओइरिबा एसोसिएट प्रोफेसर सी शरद सिंह कॉलेज अदुगी प्रिंसिपल आर के राजेश्वरी देवी फिजिक्स डिपार्टमेंट ता हेड ओइरिबा एसोसिएट प्रोफेसर डॉक्टर टी एस नंदो सिंह IQAC गी कोऑर्डिनेटर डॉक्टर सी एस निवानो ने ना मथंग सिटना चीफ गेस्ट प्रेसिडेंट द गेस्ट ऑफ ऑनर ओइना सरुकियाखे तुंगदा कॉलेज असिगी महिरोइ सिंह अमदी ओजा सिंह ना साइरेंग थीदुना इमालोन मसक ताखे कुंट्रामरी सुबह मनपुरी लोलगी निमित कामरी लेना YK कॉलेज वांगजिंगी मनपुरी डिपार्टमेंट अमदी IQAC अनिना सिंधुना मनपुरी लोल कल्चर अमदी खोरिरोल दा कुपसिन बमियेंग हाइबसिदा नोमगी ओइबा नेशनल सेमिनार अमा कॉलेज असिगी मिनी कॉन्फ्रेंस हॉल दा पांगथोखरे चलिब चाही इंग्लिश गनी कुनमरी कुनमंगा की ओइना कॉलेज मैगजीन फोंगबगी थौरम अमगा इरोइनना हौदोखिबा थौरम अदुदा कॉलेज असिगी प्रिंसिपल प्रोफेसर केएस जोगिंद्रो हेड ऑफ डिपार्टमेंट फिजिक्स ओ विनोय कुमार इंग्लिश डिपार्टमेंट की हेड एसोसिएट प्रोफेसर पी समरेंद्र अमदी हिस्ट्री डिपार्टमेंट की हेड एसोसिएट प्रोफेसर डॉक्टर आइस नीलकांतना अथैब मिथुंग सिंह ओइना सरुक याखे सेशन अनि थोकना खाइदोक्तुना चतखिबा सेमिनार अदुदा लोल अमदी एजुकेशन दा पोस्ट कॉलोनियल गी मित्येंग अंगनबा मणिपुरी सैरेंगी खुई अमसुंग खुफोंगदोक नैनबा पोस्ट कॉलोनियलिज्म दा मणिपुर साइटगी वारेंगी मसक मैते लोल हौरकपा अमदी हौजिकी थाक मणिपुरी लोल दा मॉर्फोलॉजी हिस्टोलॉजिकल लिंग्विस्टिक की मियंगदगी मणिपुरी साइटगी लोल नैनबा अमदी मणिपुर कल्चर दा लमयान खिबा मैते नुपी सिंह हाइबा हिरम सिंह असिदा मनपुर यूनिवर्सिटी के असिस्टेंट प्रोफेसर डॉक्टर एल आनंद असम यूनिवर्सिटी के रिसर्च स्कॉलर एंड सिलसिला YK कॉलेज की असिस्टेंट प्रोफेसर पी बालेश्वर असम यूनिवर्सिटी के रिसर्च स्कॉलर TS सोमोकांत लुवांग YK कॉलेज के असिस्टेंट प्रोफेसर एन लिंथोई बी चनु अमदी DM यूनिवर्सिटी के असिस्टेंट प्रोफेसर डॉक्टर S गणश्यामना पेपर सिंह पाठोके प्रिंसिपल प्रोफेसर के जोगिंद्रोना महिरोई सिंहना मई खक्ता तंबा अदुना मपुंग फाबा एजुकेशन हाइबदु ओइदे तोंगान तोंगान एक्टिविटीज कया सेमिनार स्पोर्ट्स अमदी जगोई इशैना चिंगबा कया अमदसु मपुंग फानदबा यादे हाइके
ꯃꯇꯝꯗꯗꯤ ꯅꯥꯛꯀꯤ ꯑꯦꯀ꯭ꯔꯦꯗꯤꯇꯦꯁꯟ ꯍꯥꯏꯅ ꯑꯃ ꯂꯩꯔꯤ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯣꯂꯦꯖꯀꯤ ꯁ꯭ꯇꯦꯟꯗꯔꯠꯁꯤ ꯃꯣꯏꯅ ꯂꯦꯞꯄꯤ ꯑꯣꯜ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯑꯗꯣ ꯑꯩꯈꯣꯏꯁꯤ ꯄꯤꯅꯤ ꯑꯦꯛꯇꯤꯚꯤꯇꯤꯁ ꯃꯌꯥꯝ ꯑꯃ ꯇꯧꯗꯕꯁꯨ ꯌꯥꯗꯦ ꯃꯦꯒꯥꯖꯤꯟ ꯐꯣꯡꯗꯕ ꯌꯥꯗꯦ ꯃꯦꯒꯥꯖꯤꯟꯁꯤ ꯃꯥꯔꯛ ꯌꯥꯝ ꯆꯥꯎꯏ ꯅꯥꯛꯀꯤꯗ ꯑꯗꯨꯅ ꯑꯩꯅ ꯌꯥꯝ ꯇꯣꯏꯅ ꯍꯥꯏꯖꯕ ꯃꯦꯒꯥꯖꯤꯟ ꯐꯣꯡꯗꯕ ꯌꯥꯔꯣꯏ ꯃꯦꯒꯥꯖꯤꯟ ꯐꯣꯡꯗꯕ ꯌꯥꯔꯣꯏ ꯃꯔꯝꯗꯤ ꯀꯣꯂꯦꯖ ꯑꯃꯒꯤ ꯃꯦꯒꯥꯖꯤꯟ ꯐꯣꯡꯗꯕ ꯍꯥꯏꯕꯁꯤ ꯀꯣꯂꯦꯖꯇꯨ ꯌꯥꯝꯅ ꯂꯩꯈꯥ ꯇꯥꯕ ꯃꯇꯝ ꯑꯃꯗ ꯂꯝꯗꯝ ꯑꯁꯤꯗ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯂꯝꯕ ꯉꯥ ꯃꯈꯜꯁꯤꯡ ꯉꯁꯤꯗꯤ ꯅꯣꯡꯃꯒꯤ ꯃꯥꯡꯁꯤꯜꯂꯛꯇꯨꯅ ꯎꯕ ꯐꯪꯁꯤꯜꯂꯛꯇ꯭ꯔꯦ ꯉꯥꯅꯞ ꯉꯥꯔꯣꯏ ꯉꯥꯈꯥ ꯉꯥꯃꯨ ꯁꯪꯒꯣꯝ ꯉꯥꯁꯦꯞꯁꯥ ꯁꯔꯦꯡꯈꯣꯏꯕꯤ ꯉꯥꯇꯤꯟ ꯉꯥꯀ꯭ꯔꯤꯖꯧ ꯉꯥꯔꯤꯟ ꯂꯩꯅꯥꯅꯆꯤꯡꯕ ꯉꯥ ꯃꯈꯜꯁꯤꯡ ꯃꯨꯠꯁꯤꯜꯂꯛꯂꯦ ꯑꯃꯔꯣꯝꯗ ꯉꯥꯇꯣꯟ ꯄꯦꯡꯕ ꯉꯥꯀ꯭ꯔꯥ ꯁꯩꯔꯦꯡꯅꯆꯤꯡꯕ ꯉꯥ ꯃꯈꯜ ꯈꯔ ꯁꯤꯟꯊꯦꯇꯤꯛ ꯍꯣꯔꯃꯣꯟ ꯁꯤꯖꯤꯟꯅꯔꯒ ꯉꯥ ꯃꯆꯥ ꯄꯨꯊꯣꯛꯄ ꯍꯧꯈ꯭ꯔꯦ ꯁꯤꯟꯊꯦꯇꯤꯛ ꯍꯣꯔꯃꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯏꯟꯗ꯭ꯌꯨꯁ ꯕ꯭ꯔꯤꯗꯤꯡꯒꯤ ꯄꯥꯝꯕꯩꯅ ꯉꯥ ꯃꯆꯥ ꯀꯥꯞꯇꯨꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ꯅꯨꯡꯉꯥ ꯃꯆꯥ ꯄꯨꯊꯣꯛꯄ ꯉꯝꯂꯦ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯎꯗꯝ ꯑꯃ ngasi aina miyamda paudam jagadaba asi matam amada ningthi turengi khonghong parengda marang kaina phangamba adubu ngasidi uba phangjilakraba nga makhal amakhaki paudam ni aina si miyamda thamjagadoriba more gi nunga haina chu khangnaba nga makhal asi wangboi makhala kaida leiba chungkham gopesona mai pangna manipur gi dadanatani india gi ahan bo oina nga macha si kapa matungda miyamda puthokpa haure hoji nga macha si marum कोकतना मचा पुथोप ngame machi awaba mdi oi nga je mapung phana marum pudaba moi group naina nga je rau meragandadi laba amum je mapung phara gadi sa manana mapung pharakpa nunga dana hariba potsi leitaba magi group yamdana nga kuntha ama kullama tara ama samaina group naina moi marum pukhale adura moina kokthoi marum jeju kokthoktaba khara khaga lehoba adumba phibamda ui macha kapada khara dilu na tok turin gi khonung da leiriba nungjingda isang howdana leiribadu chajaraga hingba adumba nga makhal jingni hojing mori nunga hairiba se mayamna taching scientifically yengba matamdadi masir gi group ta chingba nunga makhal dudi nate akoi gi Sirnus genus ta belong to ba akoi da kanaba nga makhalamani magi nutrient profiling ji report ki matungina protein ki level jang wange omega 3 fatty acid ki sang yamna marang kaina yawre adugi sumatakta mineral da phosphorus and iron yamna wangi calcium zinc selenium haiba mineral ching chi su machi gi nga sida phangba ki report lei pregnant weba nupi singda Myanmar da sup pitaktana machi pijabasi yamna kana yaiba ki report su lei manipur da sigi nunga je jokpo jo aina ihan hana joki macha kapa ju aina ihan hana kapsabani july gi tang amada ka kwi du inchi ahum khai mari yogre aduna hairiba nga si tampak ta marang kaina phangan ba ngamgadra haibagi pandamda akoi sanction jari hechari je akoi matik chadri tawda yada ba mong da tawbnina yamna wana de akoi na hechari je nga macha kapa gi mong jaga ji da tawri aduna overhead ki yaudaba adagi circular hechari marang kaidaba sumba je kharadi leri aduna overhead ki yauba hechari gumba amatang sarkar gi maikai dagi pibiragadi henna mai pakadra haibachimati thajaballe nga si yokpa matamda thoidongna wate maji polyculture to yai grass carp row mirgal silver carp ki even chital hairiba nga singa siga punna yongmina bada mangonda akaiba kari sulaite director of extension education amadi directorate of research directorate ani asiki makhada consultant wena lejabni mogoi gi matengna masi inawa chibu aina mateng pangjaba sida mai pangna breeding tobangamba sisu thodo indongna manipur gi fish production gi sothariba si amukai henna phagadhan bangamgani haibagi wakhaladu thamjari manipur da ithai beres na lakhar matung na mausa gi mafam singna phanglamba nga makhal sing asi ngasi di uba phangsilaktre ngami singna ngaton pengba thara ngaka sareng na chingba nga makhal sing asi masa kaptuna miyam da phangan bangamkhre wangoi makhala kaida leiba sungkhang gope sona nunga haiba nga makhal asi synthetic hormone sinaduna nga masa puthubo ngamle masida miyamna punung thawa phamthui laingangna ngami singda ehenba mateng pirgadi manipur da nga macha asi marang kaina puthokpa ngambagi othokpa lei ISTV news ki damakta paudam jariba premcha namra wangoi makhalai kai
Manipur ki Governor Ajay Kumar Bhalana ngarang Churachandpur chatuna district asida paikhatliba chawkhat thorang amasung ngaksel gi thabak thorom sing yengsinkre. Governor na Torbungda leiba fabricated resettlement camp ta changduna lajenariba singa unake mafam aduda Crest Center ama sangabaga loinana relief material sing yentoke. Relief camp aduda leiba handaki NEET 2025 ta mai paklaba mairoi anidasu kudol tamduna puning thawatke. KSO amasung Village Chief Singi Maikei Dagi area aduda multipurpose hall ama sabinaba Governor da takshin ke tungda Governor na DC officer satuna MLA sing civil society yauba mifam ama supangtoke nungthilda security gi mifam ama Assam Rifles amadi Manipur Police yauna pangtoke. State Capital Infrastructure gi akhanaba senthang makhada Manipur Police Housing Cooperation na lupa crore 3.2 changna English singani kunithoi gi March thadagi saba hokhiba lumlangdong Westupur ima kaithel saba loiduna Manipuri Governor Ajay Kumar Bhalana sangaduna ngase Westupur district ki miyamda khushinakre. Haramaduda Bisnupur Kendra ki MLA Govindas Konthaujam, DC Bisnupur Puja Elangwam, Bisnupur Municipal Council ki Chairperson L Maniyaima, Winam Kendra ki Hanagi MLA L Radhakishore, Hanagi Chief Secretary O Navakishore, Minister Oiramba KS Pulin Kanta Lumlangdong Ima Kaitel, Saukhat Luk ki Chairman L Ngan Bina Chingba Sarukya Ke. Tungda Governor na Kangpupi District Leiba Sadhu Chiru Waterfall Su Yangsin Ke. India ki Prime Minister Oiramba Rajiv Gandhi na khungang chawkhatana India chawkhatpa yaroi haiba pandamga loinana panchayat ta sakti pibada natana sahar gi municipality dana ADC da sakti pirambadu ngasidi BJP lengak lakpadagi hairiba sakti sing asi pulap paisinduna Mikhal Phauba pangthok handana democracy asi mathong maram khanganri haina Congress Party ki CLP leader Okram Ibobina phongdokre wafama sing asi India ki Prime Minister Oiramba Rajiv Gandhi gi marfudama thoi birth anniversary Sang Bhavna Diwas 2025 ki Thaurangamari Lenana Phongdokhibani Congress Bhavan da Pangthokpa Thoramadu da Rajiv Gandhi ki photo da Leisu Katuna Ikai Khumnaba Utpaga Loinana Laikhidraba Rajiv Gandhi na Pamjaramba Thabak Sing Tung Induna Punna Pangthok Minanaba Wasak Sulomina Ke Thoramadugamari Lenana CLP leader Okram Ibobina Yamna Naha Oina India Prime Minister Rajiv Gandhi Tungi Mieng Sana Uba Yengduna thabak kaya paikhat piramba luchingba amani khungang na sada humudra oiba India asi khungang chawkhatana India chawkhatpa yaroi haiba pandamda panchayat ta sakti piba amadi women empowerment gi damak panchayat Mikhal da nupi gi seat reservation thambiramba misakne magasi ngasi phawba hingduna leiramba tarabadi assembly Mikhal da su nupi gi reservation seat asi soidana leiramgani Magna Tauramba Tabak Singi Manungda Singthaningai Oiba Khara Hairagasu Hana Bot Thadaba Yabagi Chahi Asikun Mathoida Oiramba Adu Saitra Nipalda Ohelam Kiba Rasnti da Songtok Chongshengi Phazada Bakaya Yadanaba Ten Settle Selong Kiba Sing Tielaba Matamda Paikat Lamba Misak Amani Haike Rajib ji na pamamba manglan Congress Party ki commitment pamamba manglan do madu ona taina bada dictator ki shasan hujik power local body election tawde le ji chahi kya sure hauji ki modern society sidi scientific age la e aduna masidi science and technology se masi yam advancement ma encourage tawda ka hoi aduna tradi Prithvi da leiba leipak advanced country sings ga koi India da compete tawba yamna lurani haidra mana inot piramba area singse ngasi na honana amu insing e Tungda MPCC ki President K Mega Santrana Rajiv Gandhi na pamjaramba communal harmony unity in diversity asi ngasi mahaki mapok numit na lakpada na hongna na ningsing hale loinana wakhalol asibu aikhoina tung induna chatpa tangai phadi haiba wafam phongdokpa loinana ngasi lamdam asi Mathong maram khangdaba phibam amada lehanduna miyam asi asuki matik wahalibasi koknaba BJP dagi asa taungai leite nongmana ama hai haiduna Manipur manghanaba thabak khaktani makoina tawduna leiri sahi sangna sason tawramba Congress ta blame tawduna leibana afaba leibak lamdam oigadaba nati haike Popular government nama lakani haiba sidi BJP ki lenga ga sidegi hauju phaude koi ubangamde politically makoi sanari base Manipur manghan banatana koi karigumam ta ubangamde so far koi ubamatam da the BJP ki press conference na haiba di koi soiron haiba tare hauju leiba situation si address tawdana
अखोई सरकार पाइबगी सही कुन कांग्रेस ता ब्लेम गेम सिदे अखोई पामते मदु ब्लेम गेम नी अदुगा अखोई द रियलिटी ओइबा थ्रोट अमता लेते तुंगदा ngasi Rajiv Gandhi gi marfuma thoi suba bat anniversary सन भावना दिवस 2025 का मरी लेना शांति की पाउजेल पुबा केंद्र तरेट फाउदुना चटकदबा बाइक रैली अमसु कांग्रेस भवन दगी लमथाखी आईगी हाइबना मांग थाबा लुचिंगबना लुचिंगलंबना अखोई लिंगजेन मानबा ngamkhidabani naha singi unity laiba kathokpa ngamba singi sungsinaba popular laingak soidana laklagani haina wangoi kendra gi MLA Khuraizam Loken haikre wafama singa si wangoi kendra gi MLA na maitai pangal singna khundaba Paubitek ki polling station ahungi oina Paubitek ta mamang lekai da sakhiba community hall miyam da khushinabaga mari leina wafama si MLA Khuraizam Loken na phunglokhibani Paubitek Development Forum na sinduna pangthokpa tharamadu da Ketrigao Kendra gi MLA Sek Nurul Hasan Paubitek Development Forum gi President MD Sana Tomba Thongkhong Lakshmi Municipal Council gi Caretaker Chairperson Yunam Jamuna Caretaker Councillor Singh Chief Executive Officer Helen Pamaisu Thaurongi Athoiba Mithungni Singoina Saruk Yakhe MLA Khuraizam Loken na Makataraduna Laibaga Sigi Sel Thonggi Phibam Phatragasu Lambi Mai Isingi Phibam Phaganaba Wangoi Kendra da Honaraga Lakli IVR Lambi Singh Hana Pakpadagi Hena Paktok Halaga Koila Thakre Paubitek ki lambi PMJSY gi manungda yaukibana tender tongnaba ngairaga leibana semba yadabani chahi asida semrabadi lanai senham putoklaga semlagani Paubitek Kangjeibung Khelo India gi makhada semgatnaba proposal thakre Paubitek ki nupi sing sentokpinaba women workshop sanaba thabak paikhatle sak fazaraga akan aring saklaga politics tawgadaba nate miyam nungai hanba awat pale hendana thabak sing machu tana tawba adubani politics tawba sakadaba se MLA Khuraizam Local na makataraduna English singani taratareta NPP na yanglen saru oiraga NDA gi government Manipur da semke English singani kunithoi da BJP gi quorum pharabasu NPP na government ta sagotke Laibak Tibadi Chahi Ahum Rom Laikiba Government Miamgi Wakalga Sungshin Nabangamdaba Matik Sadaba Lucing Kibana Miamgi Ningbat Hungan Bangam Kide Tungi Mirolgi Pangtoke Kankiba Pangtopangam Kide Trantoi Suba Manipur Legislative Assembly gi Mikhalda Nauna Mai Palakpa MLA Singi Oinadi Khwaidagi Laibak Tiba Ningba Kaiba Matam Haibadu Oike Manipur da present rule MLA Singna Purakiba Oina Lowbadi Langani Condition na Yadabadagi Lakibani Chief Minister Masana Matik Chajadre Ngamdri Haiba Khangbadagi resign Tokibani Hauziti Miyamna Mamangda Amukta Lekidriba Aigi Haibana Mangda Thaba Mihut Yaudaba Popular Government Athubada Swedana Laglagani Haike However, Kudi Tungi, Miroli, the Motemikari, Mokarati, Toronsi, Radi, Havesli, Magi Matam, the Kosimo, Hilogini, Tachini, Magi Matamadula, I coach you a quick Matam, Tungi, Miroli, the Motati, Toronsi. My other president of the Kanasu Panga, Condition Yada, the Tamakiro. Matamama, Lamber, NDA, BCP, the little government open, resigned over the city. London is the PR activity. Kari Marabina resigned over High City. I saw the Pixar in the town. I can go on to the town. Ketrigao Kendrugi MLA Sek Nurul Hasanna Present rule Tamlakpa Tha Tarukra Helakle Chahi Humrom Tangdu Laitana Leiba Ngamkidaba Ngasidi Normal Si Tapna Hanzilakle Miam Nakhanba Mihut Leiraga Mihut Singna Semba Government Semba Ngamdaba Haiba Asi Maring Marangbo Oi Nauna Kazarak by MLA Singda Kendragi Leibaki Vision Kaya Luinana Lakibani Ngasidi Haidokpada Ikai Bahaiba Adugi Tankakta Mamangi Government Thambire Wangway Kendra that limited resource Dagi Sapat Taurankaya MLA na Paikatli Masi Tungi Mirolgini Wangway Kendra Yellow Furup Ahumna Punna Kundaba Kendrani Lining Manazarabasu History Dagi Hauraga Culture Chinjak Power Manari Liminariba Furup Singnat Lingzel Manana Constructive Oiba Lambida Sangshilaga Lebak Asida Lingzel Manana Sakat Minabagi Lamjing Maira Orasi Haike Religion, Islam, etc. Aina Pamzavagi, Dharma, Kumanzagasu, food habit dagi, work style dagi, work culture dagi,
outlook ke loimak chakmana khoi ningo amadi piba masang hakani awal musi chanaragi mari hanadagi sodumak lai patung ta badasu achep mari thamaga tung koina nungai ta lakpa kanda phaminaraga close door personal differences makai labor singo consultation discussion debate toraga madugi productive oiba constructive oiba solution uraga koise punna chakminaba ngambadu pada samas amakak oiminaba makak mathautai madi haukiba sahi ani aduda thokiba aduda thoganinga thodo manipur ki itihas ta amuk hana thokana aikhoi makai se pullaga amatoina thong khangminaba makak changi Manipuri Department, Manipuri University, Amadi Lining Hall, Nauria Fulo Memorial Charitable Trust Infalga, Puna Sinduna, Manipuri Language Day 2025 ki thoram Amadi Recitation Competition Pangthokre. Manipuri Department ke seminar hold the Pangthokpa thoram aduda Dean School of Humanities, MU Professor M. Pramodini, Department of Manipuri, MU Professor L. Berjita, na jingbana maru oiba me singone sarukia ke thoram aduda Manipuri Language Day ga mari lainana Lining Hall Nauria Fulo Fundraina iba saireng sangdamna basu pangthoke thoranga mari lainana Manipuri Department ki Head Professor L. Berjitana numidasida thoram pangthokpa khaknatana ekhoigi lonbu hingduna lehanana ba inat amadi lining sakot hanaba isagi oiba polam singbu sejinaduna hena mamal leina logadabani phongdoke makna makhatana maitai mayak tambada PhD gi thak yorakle hana leiramba Bengali mayaki ariba Direct Singbu reference oina sejinaba yanaba direct sing asi maitai mayakta onthokpagi thabak su paikhatle isagi lon ngangbabu sakotribani khanba wakhalo se ekhoi isane isabu hanthana logjabani sakotpa lol kaya khanguraga su isagi lol khangdaba yade sakottaba yade haiba wakhalo si chenba changi phongdokhe khoina aikhoigi lonyan yaholloisi hoi yai adubu lonyan yahundraga aikhoigi lon khaktana mapung pharabra haibasi masoi khoina yengpham thoi ngasi aikhoina season nariba lon sing achida aikhoigi oina loksin gi hibada lon sing do aikhoina kari akaibu oibage haibasi aikhoina khanafam thoi lon sibu loliba mayam si pulle hairaga aikhoina khana nainari hairaga aikhoigi lon sigi oiba mapung phaba dictionary ama putho e hairaga sangsi leiba lon sing sigi artha sai aikhoina kari piba yai aikhoigi lon sida leijarabra natraga leitribra haibana sing basi masi oiba yaine haibana sing bose khana puthok mapung phaba achauwa dictionary amadi aikhoina puthok tangai phade Konthojam Gram Panchayat ki nomagi oiba convergence mela pangthokre PRICBO convergence project ki manungchana Manipur State Rural Livelihood Mission gi makhada 3 village level federation 2 star VLF 3 star VLF Laimayol VLF na sinduna Konthojam Kangjebung community hall pangthoki bat nomagi oiba convergence mela hogdopagi thoramda Konthojam Kendra ki MLA Dr. Sapam Ranjan Konthojam GP ki chairperson Prince Sabam Gopeshwar Singh Konthojam GP ki administrative member Singna Thorangi Athoiba Mithungnen Singh oni sarukia ke Thoranga mai lainana MLA Dr. Sapam Ranjan na pangthokliba mela asi mamangda pangthoklamba go to village gumna government ki department singda paikhaliba yaifa thorangi scheme sing miyamgi Yungi Thongda Yohanba Adugumba Amani Mela Asida scheme singi kana ba lahobata natana tungda kari karamba kudong saba department singna pi haiba khanghauraga kana balong na bagi kudong saba amasu piri English singani kunmathoi dagi sem kiba self help group singda discipline leiba commitment ka loinana thabak tawba uba asi thagatle SIG kana balausi society ama afaba maikaida lamjingada basu SIG na thodang lobiu hauzik malengi oina achoba issue oiriba environment sokan bagi maram oiriba single use plastic thingba SIG na thodang lohaningi single use plastic thinglaga kauna na saba natraga fi na saba bag na mahut silabadi maduna atopa kanaba amabusu semitlongi lambi piba sungamgani Konthojam Kendra da lairiba BLF SIG singi manungdagi khwaidagi afaba khanbagi thabak haudoksi madugi sponsor MLA ama oina tawgani SIG sina jaga jaga singda tawhaningba gram panchayat ki gram sabha da pukhatlaga khanasi madubu MGNRGA oirasu MLA gi fundagi oirasu areiba fundagi thabak paikhatlabadi chawkhatpada mateng oigani haike Masa Chanu Kaksing na Sinduna Manipuri Lolgi Numit Thoram Grace Cottage Cultural and Educational Development Foundation gi hold da ngasi pangtokre Ramaduda Saita Seva Samiti Kaksing former president Keng Bayangkhom Macha Chanu Kaksing president Dr. N. Pramodini Saita Seva Samiti gi secretary KSJ Kumar na maru eba singoni sarukia ke Ramaduda N. Virohini na Manipuri Lol da pirakpa chaitheng Masigi matangda wangangloi oina wangang kibaga loinana Grace Cottage Academy gi mahiroi singyauna saireng saidinaba thorom su pangthoke
1992 August ki tang kun asida aikhoi gi lol asibu bharat ki sanvidhana ikai khumnaba adu pipiduna aikhoi bu awang ba thakta lol asi pukhat peki aduga mathangi olak pajahi sol sima 1993 asigi August ki tang kun dagi ngasi phawmaida lol asigi nuksiraba ningsingai koiraba lol asi matang kuina tawkhatuna yogtuna thambang ngamnaba gi damakta asungba palol ase pangthoktuna lai ngasi phawmaida Hauzi Pau gi mar thatna aten brem talokchari Honglakliba punsigi lambisida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Dada Give him a key, you know. Other become more. Sigi him said, next time, Tina checks in the Luxilla come to Banine. Dadarang se juhar habaga amta kiderbo. Ashumna, Mayamna Machilbo Napshan Lugum, Masigi Yumasibu, Asoyan Pop the Batagi, next TMT Nap Shelly. Next TMT is all happening not of the same money. The Zerman technology see Namana, concrete cut of the Tinabamatanda, Papam will look to Hena Engel at the Extract TMT. Strength is in the quick. Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Break matungda me mutaram nokchari makata ba pauda Manipur State Rural Livelihood Mission MSRLM Thobal City Block ki makhada semba self-help group singi Federation Yainubi Cluster Level Federation na Rural Roots Market ngasidagi Khangabok New Market ta hawdokre hawdokpagi tharamda Khangabok SC MLA Okram Surjakumar Yainubi Cluster Level Federation Khangabok Thobal City Block ki President Thangjam Redia amadi MSRLM ki District Mission Director Su Oiribi DC Thobal Hana Kamai Susar Yake MSRLM ki makhada leiba self-help group singna thajaba insang napi sing amadi makoina semja sajaba khucha haibagi polam sing puthokli MLA Okram Surjakumar na corona gi matamdagi hauraga lamdam asida thokliba thokaningdaba achouba irang asina maram oiraga lamdam asigi miyam khamthengna awaba mayuknare maram asina self-help group singna puthokliba polam singsu leibinaba direktabagi awaba kaya mayuknare MSRLM na asigumba mela ama Sinduna self-help group singna puthok saba polam sing yonabagi mafam ama sinbasi yamna afaba khongthangni self-help group sing sakhat hanbana lamdam asibu leibak asibu chakhat maikai da purakadori bani makhoigi sakhat thaurangi damakta paikhat payaba thabak thoram sing paikhatuna lamdam asibu chakhat maikai da puraknaba hotnaminasi haike Haukiba me thadagi veterinary department na mission yadi haiduna sangom thokpi san makal singda khusemna macha lobagi pathap artificial insemination lebkhibadagi san loiba lomi sing kokta khut hapnare lambi yadabagi mingda mapaldagi pusilakpa san machinjak mamal hengat khiba hantharaktabadagi awaba kaya lisang sitna khanglaklaga mapung phaba sanbi oinaba yolaktuna macha loba yaraklaba matamda mesin yadri haiduna tha ahum hena AI taruktabana machinjak ki ahenba sel tinglaga matam sangna mahai chadabagi awaba mayuknari haina lomi singi maikai dagi phongdorakle hiramasta pawdam ama Hauji akhona leiriba mafam ase sangai pro mamang lekada leiba go seva arsamdani arsam asida sanbi kunthra gi mathakta loiri sanbi kunthra gi manungda sanbi tara hena masa lobu yabagi hit laktna leiri adubu veterinary department gi yamna thoksa daba amadi lomi singi awaba khangdabagi phibam da leibna maram orkanda veterinary department natna atopa mafam da habdi lanai oina thamangam daba Niki artificial insemination taunaba koi cement thamam se department gi natragadi leitabna maram orkanda koi Manipur da smaina mapalam gi san loiba sangom jathok henna phangba sanbi makhal loiba lomi singdadi hariba AI yadabsina maram orkanda koi hit la aba sanbi me amma masa logdabagi awab ji mayo nadan leiri veterinary department na thoksa dabna maram orkanda lomi singda kari karamba saitheng piri amadi makhoina kari khalli habdu pharmacy gi mapu oiba Ajit Das na phongdor ko wapam Miam na thamjage
मणिपुर मोई सासल लोइबा मयाम सिगी मतेंग पांगनम ने लेबा मोइना सुपनगी पिखरबा नाइट्रोजन हामनबा मिचिन नम यादबसी था अहुम चंग सेमदा हुजि फौ लोइ ngमदेबा अदुना फंगदबना ममोगा सिदा लेबा सन मयाम सिंग मरुंग दया मना हिक लाकपदना सामदा का फंगदरनि तोरिसे आइने वारिसे आई खक्तिगे अवाब नतेबा मणिपुर लेरिबा फार्मर खुदिमने सिगा अवाबसि थेंगरिसे हुजि मतमदि चौखटपनिना लाब पोहलोय अमु बोथं पोहलगे सि यायबा अदु याबदु मचा का पै खुदों चाबजे सुंफं फंगद्रे मचादु कापदि मचादु पोरोयबा मचादु पोक्तदि संगमदु थोरोयबा संगमदु थोक्तदि पैसादु लारोयबा पैसादु लाक्तदि कराइदि कनोना कन पैसानु पिजदोइनोबा कनादि पुदोइनोबा ममांग थादai lupa 50,000 पुथे all together kain maramdi ai sina mu mayam de kitang khenabam lei ai sanje samum sumba yadra kan de yontok pai wase khoi su ngom je deba imani na ibo mata ni sewa torga samum tok tre yontok pai masi kano simai khoi da sumle lete puchi gi su lero san tarana masa polok ta bai se khoi gi farmer sing da kyam garamone adu ai gumba lising lom ni manipur le se prithvi gi asyam chawkhala ba 21st century da nitrogen hape mechin pikhrabam bhuwa semangam do mana director ni haina chokri du da phamo tolop chai du atu de ikai ngai su kai le ri ge sangsar sida ai dia appeal di tong se यागदी ओजान volunteer retirement लौथो नुगाइन पोथार लेबियो खरा हिबन हामा पाइन बिरगा फार्मर मैम से खितन मपुंग फाना खितन सोगपंग मम थादोक बिरगा खितन चाखोलन फै लेबाक की वेना फमुदी चावरेबो लेबाक की इकोनॉमी कनोदा बैक हनबा होनबदा दम अचो थबक तौबिनि मदु तहोइदे आई सिदा थबक सुनि सिंगसे आई खतनते आई इचा मरी मक इचा नपी मिरंडा हाउस कनोदगी दिल्ली दगी इंग्लिश ऑनर्स ग्रेजुएट ने सरकार थबक मसेम तौरेनमा दानिश दाइरिना सिदै थोकपा संगमदुना दही योगर्ट अदगी पनीर गुंबा योलगा पुंसी लेले अरि आई चानुपा गोफल पिजाइन तौरिसे सि रसगुल्ला खोइन पुथोइसे सिगी संगम सिग पुथोइने खोइदा गुला ख्वाइ सारिसे अखोइ इसारि सा थबक पिजाबो सेंग जाने अरि पानीपुरी याम हाउइ गाइन तौरिसे सुगुमुदगी इम्फाल कॉलेज दा लाइक तमगो सुलाइबा लानसु चेलकपा अंगांग हुमनि होनरिसे अरि आई होल फैमिली एक्सेप्ट माय अकोई सिगी संगोन सिदा थबक सुरगा अरि रेस्टोरेंट दा थबक सुरा नोमगा अकोई अदुम फैमिली मेंटेन तौने आई खतन तरा तो मयाम सु मसी जीविका ओइनबगी लंबे लं ओइरेबा अदो सिगुम मसिदै दा खितंग सगपिदना वाइ फजबम तो हाइबिरसु कोइ सरकार दे लोरम सु लौदे ngam na honerga amade made adjust torga dum konojari ado saida sarkar na support tobidna tauta de example moina akoi atopo mayam su encourage tobi aidna simai na sum chatharadi manipur di saloi hoi loi sir di yaro masi jaksu atia khetna wangi sarkar na yengse mi bai wasu leite aswaida akoi gi adugi senkhai na torngai da akoi gi kano simaman se sumai na wangkhat pam sumai ne to wangkhaleba sumai na wangkhaleba se hungja taraktre इनखलक लिबा नहारोन सिंग दा हिंगनबगी लंबी ताकतुना तोलोब चाउन चाउन साबा ऑफिसर कयाना अवेयरनेस पीबग थौरम कया कोइ म्यामना ताबिरम लगरी मखोइना हाइबदा मसाना मसाबु थबक पिजब नतना लेंगाना मिय खदमक थबक पीबो ओइथो ओइ अदुना पैसा यामना तानब याबा इराइ लाइन हिंग याबजे मसाना मसाबु थबक पिजब हाइबा असिनी असमना सन लोइदना हिंगजरिबा अजित दास कुंबा अखोइ सही 15 हेना सन लोरक अब लौमी अमदा ngасidi था अमदा रुपा लिसिंग याखैगी मथक पुथरग लैरगदी अजित दास करम नहारोन दनो अखोन मसाना मसाबु थबक पिजनगदमत सल्लोयोना हाइरगदबसे डिपार्टमेंट करिगुम मथंग अवेयरनेस दा सल्लोयु हाइदन अवेयरनेस पिरक मतम कनाना मवा लौबिगदोरिगे हाइबु वाफम असिनी असुमना अखोगी मयाम लैंगा के थबक तानरक्तनबा लोइनना मसाना मसाबु थबक पिजदन हिंजखिनमगदमत सिगम थाजब कयाजे मांगहमदनब होनहरिंगे हाइबुगे अपामसु अजिदासन मखा तान फोंदोरली आईएसटीवी पागदमत नानाव थौदाम लोइनना पागदमदरिबा निंथकम साना जावमितै संगाई पुरौ ममांग लेकाय आईएसटीवी News. National Highway Imphal Dimapur lambi gi Kohima gi Feshima da chingning khaibadagi lambi tatkibana maram oiraga Imphal tamna sanglakadaba nomada sangraba yadraba polam sing yauna hida langthak purakpa gari kaya bypass road chatkadaba dagi Kedima laklaga mau tarakpa lambi sing nong leptana subadagi gari satpada khudong thiningai oiba phibam lakpadagi haukiba numit mari nirom changna hanagi film da gari satpa yanaba semjinduna lakpadu loishinduna lambi asida ngarangdagi hongna moksagum gari chatpa hawan khre haina Manipur Driver Association gi General Secretary Sanjoy Khetri mayumna paumi singda phongdokre MDA gi Kwakitel da leiba office da paumi singa unaba aduda makna makatana Manipur Drivers Association a North East Federation of Trade Union gi mi eng makada makhoi ga sanminari ba sanapati
District Truck Owner Association, Senapati District Truck Driver Union amadi Manipur Gorkha Motor Workers Welfare Association ga khusam naduna bypass road asi nauna semjinbagi thabak sing asi tawduna lakpani Nagaland rom gi sarukta lambi gi phibam kai hena solakpadagi gari satpada gari puthaba gari longba yauna kudong thiba kaya thorakpana maram oiraga lambi asi MD na thaudang lawduna semjinba aduda khunja sing su thoraktuna angam mateng pang badanatana roller fawba piduna lambi asi nauna gari chatpa yan khibani amaromda lambi yadabagi mingda business tawriba singna pot chegi mamal hena yoliba sing CAF and PD department na yengsin biduna miyamna thengnariba awaba sing asi kokhan biu haike karbar to bidi bichinau jingna lambi yadabagi khudong saba lobi raga pot maman hena yom madu yom biganu Manipur paza jingi mafam da su aina hajaning badi pot maman tangkhali je kado tangkhali no masi kali degi tawrei bino haibado kitang do so masi bazada kethem phambi bai mai ben jing ama suna tagan dukan phambi bai sinau jing azu masi kitang khadaba matam hai du yoroba haibado gi wakhal namda aina masi phongtok sabani ama su keben pidi gi sinau jing kado bidi ge ba aina hak laitana lambi ya ta matam na tagan Manipur Driver Association na lambi gi khudong sa da matam tholok matam da suguma tajada bazar da Ketenda, Dukanda, Yoliba posing je, Maman Henzana Yole, Masi Lambi Yadabi, Kudong Saba Lore, Carba Lajing, Nasi Kudong Saba Lore, Masi Yang View, and Hadaga Laxabado, and Nasijo Manaim, Ninjari, Kevin Pidigis now in the Masi, Ishagi, Towa Mani, Hainamasi, Kontanga, Siloka Pita Targadi, Hayingsu, Nasi de Lakado Potkarase, among Henzana Maman Hena Yolo, Habegi, Hainai Late, Haidumai, Kevin Pidigis now from the Tamsari. Party dagi Michel Oikraba mi khrana maranai oina khutpu semduna lukki mingda miyam dagi senkhai tungkhai chathari haibagi pau phangle haina KCP gi member in charge information and publicity S Mangal gi cherol amana hairi Michel Oikraba singna Kanglepa Communist Party KCP amasung masigi lanmi sanglom miyam gi fingang lanmi MFL gi mingda senkhai tungkhai laklabadi makoida senkhai tungkhai da natana makal amatagi mateng pibiganu leibak miyam na su lupta pau pibirau makoi gi mathakta lupna akanba khongthang lokhalagani amarom da ngasidagi lupki Finance Department ki anoba letter head ama sillagani hanagi letter head amata chanaroi hairi District Health Society amadi NVB DCP na punna sinduna malaria ends with us reinvest remagine Reknight haiba timda World Malaria Day gi thoram kairak me lekai panthoi bisanglenda ngasi pangthokre thoram maduda kairak GP gi pradhan elangom santi leima District Mission Director Suoiriba Chief Medical Officer Kaksing Dr Thaudem Rajen DPM DSS Kakching O Puspa DPISN O Kaksing S Hemabati amadi kairak United Development Organization gi President Leitan Them Chandra Kumar na maru ebamesing wana sarukya khe thoram maduda CMO Kaksing Dr Thaudem Rajen na miyam na kang asi lehendana ba lekai lekai da leiriba mongchong sing khongbal sing ising tunghandana yumga naknana leiriba drain sing ising tunghandana yumgi imungda ising kuina yoktuna thambidana ba miyamda appeal tawkhe tharamadu kairak ki manungda leiba asha sing anganwadi worker sing Kaksing District Health Department ke staff sing kairak GP ki village level federation gi miyoi singna tharamadu sarukya khe Western College Konthojam gi academic year 2025-26 ki BA amadi BAC gi ahanwa semester mahiroi singi induction program ama Internal Quality Assurance Cell IQA shina sinduna college asida pangthokre tharamadu Western College asigi principal KS Devendra atai faculty member sing L Ibobi TA Chandra Mohan amadi naungna college asida tamlakpa mahiroi amadi makhoi gi ahalamal sing susarkiya khe Principal KS Devendra na English sing machamapal marfudra da linkhat ki ba college asi matam kuina position holder putokpa ngamludrabasu English ngani kunma thoidagi college asi ki oja sing na kathokpa amaga loina na kanna honabadagi ngasi fawba leptana position kaya putokpa ngamle English ngani kunma thoida college asi dagi position ahum putokpa ngamle English ngani kulumdoi da VA honors da college asina ahanba position kaya lorpa ngamke English ngani kunmari da su history subject ta position lo ngamke asumna chahi khudingi lemjaningai oiba position kaya college asina lorokpa ngamlibasi college asigi oja singi kathokpanani ngasidi college asida ngasidi miyamna amadi mahiroi singna nomo gi thajaba thamlakle miyamgi thajaba asi aikhoi mangangumse makhatana su college asigi mahiroi sing asibu mahi machine amadi atai hiram kayada awangba thakta pukhatnaba amadi mangjil thaba college amadi mating thokpa mahiroi puthokpa ngamba college ama uhenaba college asigi tongan ba department ki oja sing amadi mahiroi singna punna hotnamina si haike Kakak datang kuliah di luar, mulai itu bangkitlah kuliah saya apa bima waktu itu dah. Coba sangat nawa, lewat siang pada politik ini kita lembida, ada sains kita lembida,
adagi lagi lebih dah coba tu betai tu lokal ba biasa kita lebih dah pun waktu apa na mungkin thari ko bisa ada sina pun sida buku bawa mi mau buat na dua satu orang buat na mai bukai itu tandra macam boleh hari ini. All Manipur United Clubs Organization Amuko Gasanminariba All Manipur Maitai Pangal Clubs Organization Ampako Gimieng Makada Ampako Yaripuk branch sama semkre Anoba branch asigi thopunaba President da MD Rashid Ahmad Mainam General Secretary da Kulakpam Ahmad Khankre Ampako gi branch hangbagi thoram aduda Amuko gi Secretary Organization Daishram Krishna Chandra Assistant Secretary Organization Y Inaungcha Assistant Secretary Finance Lai Mayum Pishu Sharma, Ampakogi President Yumkhaibam Hayatur Rahman, Vice President Salamat Marai Mayum, Vice President Hafiz Ali, General Secretary T.A. Saliwan, Organization Secretary S. Mashtad Hussein Susaruk Yake. Manipur Association of Canadagi Tarelaksuba Biennial Convention Canadagi Toronto da Pangthokre Canadagi tongan ba fam singda khundari ba Manipur singna mifam asida sarukya ke nat ki thoram kya ga loina na pangthokhi ba mifam aduna association asigi nongna thopuna ba miyoi singsu khankre Rani Bala Khetri Mayumbu President Sujata Sabungba General Secretary oina khankre Thailand ki Bangkok ta thasi kunmanga fawba satagadauri ba 57 Asian Bodybuilding and Physics Sports Championship 2025 ta India represent tongnabagi damak All Manipur Bodybuilders Association ambagi player manga Bangkok yokre championship asida 75 kg junior da Royal Gym Ningom Thongi Ricky Hwaivam 75 kg plus junior da August Gym Chekongi Chongtham Brunsley 75 kg plus junior da Gym and Fitness Kaksingi Myanglangvam Olenjit 55 kg women bodybuilding da DJ World Gym Yes School gi Thokchom Sanjita amadi master 50-60 years da MPSC Imphal gi Lesang Them Kumarjit Maite player mangana saruk yagani hairi Hauzik maru pa amukana pizari Kuntra Mariak Suba Manipuri Lol gi numit thoram pangthokre Synthetic hormones sizinaduna Manipur da hanbo oina nunga macha puthokpa ngamle amadi Manipuri Governor Ajay Kumar Bhalana Churachandpur da chatuna sakhat thorang amasung ngakshen gi phibam yengsinkre Hoji fabagi oina DICB na president paw matang solution jare yeng tabiri basingam kahanna khurujari